Abonmai mihat ki JSC na Chief Minister unakre. Abonmai fakhibage pau matam chana pirakhide Chief Minister. Chief Minister N Biren hairakpadage abonmai mihat ka mari lainana semkhiba JSC gi mihut singa ngarang numidang wairam pung 3 kuntra tap matamda CM Secretariat unakre. Unakhiba duda JSC gi maikaidagi Tamenglong Deputy Commissioner DC amasung Superintendent of Police SP suspend taunana protection king Abonmai hat kiba numit aduda high level officer sing asina thausadana laike loinana mihat aduda lautunaba yawramba yabage chingnaba lai haike Chief Minister na phungdorokibada athuan abonmai fakibagi pawadu matam chana DC amasung SP na pirakhide masina maram oiraga makhoi lautunaba yawramba yai haibagi chingnaba laihallei masina maram oiraga makhoi bu thabaktagi lauthoknaba suspend khudakta tawba yabage maram oirabane Chief Minister na mihat asigi matangda tawba yaba khudingmak tawgani haibagi thajaba pirakhi haide adum oinamak JSC na ngarang ahing nongyai October 3 ge ahing nongyai fawba chathagadaba pung 13 gi total shutdown handok loi makha taba democratic oiba khongjang sing chathagigani haide nakalama romda athuan abonmai mihat yaningdaba phongdokpaga loinana mihat pasing faduna serak piu haina ngarang ahing dagi kauriba pung 13 gi general strike mahiroi loop tarukna sawatli haina Mahiroi loop taruk adude MSU, MSF, Dasam, KSA, Suk amasung AMS ki maikitagi fongdorokle loop taruk asina punna suway tawduna thadorokpa warol amada hai Manipur lengak na misi asiga mari lainana mihat pa fare haidabaso nongan baga micham ni haina laikai na sengdorokpa amadi fare ba miyoi sing aduge mihat aduda senari haibage chapsaba khudam leire haina miyam khangna laukthoktawa mara leire haina hektamak chairak piba yade haiba khange Democracy chatpa laibak ama oibana mara lai leite haiba court na lepkadabani adubu haujik kanana sathariba achumchumda lepkadaba wayel ase tablakpa manbage mami ama urakpa amade asengba mihatpa phanglaroidra haibagi chingnaba lairakpa asina JSC na sigumba khongjang ama changsilakpa ase matam saba amadi matang sana thanglakpa oibana mahiroi loop taruk asina lawi haide job card tha taruk haukhre numit kun mathoi ni khaktamak thabak suhalle Jeribam gi oina numit mapan khak kamjong gi na numit taraga mathoi ni thabak sukhrei thabak phangdriba leibak asigi imthong khuding da miyoi amamam chahi amagi manungda numit chamani thabak pigani haina laukthokiba masung Mahatma Gandhi National Rural Employment Guarantee Scheme MGNREGS makhada job card paibasing Manipur gi oina tha taruk haukhrabasu supnatagi numit kunga mathoi ni khaktamak thabak suhalle lainga ki official oiba pawgi matunginadi haukiba chahidadi numit hompuram thabak suduna numit masing yamna thabak suba ngamba state singi manung chanba ngamkhibane adubu handaki chahi asigi oina chahi khaibok chalaba phawbada supnatagi numit kunga mathoi ni rom khaktamak thabak suri basigi maram karigino haiba chapchana khangba ngamdre masigi su mathakta mamang chahi ga yengnabada handaki chahi asidana job card paiduna thabak suba migi masing su yamna hanthare mamang chahi dadi yumkok lak mangaga lising nifuga taret henbage miyoi amamam job card piduna thabak suhanke adubu handaki chahigi oina tha taruk asidade yumkok lak ahumga lising humbudra mathoirom damaki oina amamamda job card piduna thabak suhalle mamang chahiga yangnabada handaki chahi asina yumkok lak amaga lising yangkhai henbada thabak piba ngamdri haina akhang haisingna panare paw asina makhatana hai mamangi chahida numit humbudra rom thabak suduna chahi amagi manungda khwaidagi yamna thabak suba district oikiba jeribam handaki chahi asidana khwaidagi thabak suhandaba district oirai haukiba chahidade Jeribam district ke oina yumkok amada numit humbudra rom thabak suhanke handaki chahi asigi oina district asigi yumkok amamda numit mapan khaktamak thabak piri chahi asigi oina tha taruk haukhre adubu Ferjol district ta laiba yumkok amamamda numit 35 rom thabak suhanduna atai district pumnamaktage numit masing khwaidagi yamna thabak suba district oide Imphal East district ki oina job card holder singna numit 38 thabak suri Imphal West ki oina numit 12 khak thabak suri Bisnupur gi oina numit 13 ne Thobal district ki oina numit 10 ne Kaksing district ki oina numit 15 ne Kamjong gi oina numit 13 ne Kangpokpi gi oina numit 13 ne Senapati gi oina numit 15 ne Ukhrul district ki oina numit 10 ne thabak suri Changchata thabak suba ki changasi chada 12 khaktamak oire adumakpu mamangi chahidade changchata yumkok amamam gi oina thabak sukibagi changasi chada hompu oike chahi asigi tha taruk phawbada yamdrabada numit 30 dage tadana thabak suragade mamangi chahida sukiba numit masing aduga yengnabada
का हेना मसिंग हंथदे हाइबा यारंबने मसिगिसु मथक्ता मणिपुरना हौसिक लेरिबा तोंगान तोंगानबा मरम कया असिना थबक फंगद्रिबा लाइरबा इमुंग अमगे जॉब कार्ड पाइबा मियोय अमममदा नुमित चामने थबक पीबा हाइबदु ओइथोकनिंगाई मरम अमा फाउबा लैते वाइस प्रेसिडेंट वेंकैया नायडू नुमित निनी की खोंगसता हयेंग थुंगलरगने नुमित निनी की खोंगसता लाकलिबा अक्टोबर 5 अमदि तरुकता मणिपुरदा लाकदोरिबा इंडिया की वाइस प्रेसिडेंट एम वेंकैया नायडू तगयल पाता लैबा IBSD दा फाइटोफार्मास्यूटिकल लैब अमा संगाबगा लोइनना बायो इकोनॉमी फ्रॉम बायो रिसर्च ऑफ नॉर्थ ईस्टर्न रीजन ऑफ इंडिया हाइबा हिरम मसिदा पांगथोकदोरिबा सेमिनार दा सरुक यारिबा सिंगदा वा ngangadore CM ga wari sanabada yanakidre pung kunmari ki total shutdown haukhre Jaliangrong Baudi ki hana ki president Athwan Abonmai bu mihathi na halaga hundoklambaga mari lainana semkiba JSC na kaukiba pung kunmari ki total shutdown sathaba haukhre JSC na chief minister ga unaduna wari sanabada yanaba purakpa ngamkhidre sarkar hekpai ba hobadage chief minister di sindunata laklabane Delhi khongsat mikhal gi wa tanaba chatpane chief minister Handaki Delhi खोंगचत असे मथंग सही की अंगन बसरुक पांगथोकदोरिबा तरागानी थोई सुबह मणिपुर लेजिस्लेटिव असेंबली मिखल गमरी लैनना पार्टी की मकोक थोंबा लुसिंगबा सिंगना कौरकपदगी वा तानाबा चटपने मसिदा कनागुंबा सिंगना चीफ मिनिस्टर सिंदोकपगा मरी लैनना नि हाइना ngangnariba सिदि बीजेपी ना लुसिंगबा सरकार हेक लाकपदगी चीफ मिनिस्टर दी अदुमक सिंदुना लाकलबनी हाइना चीफ मिनिस्टर एन बिरेन फोंगदोखरे चीफ मिनिस्टर ना मखा ताना हाइकिबदा अइखोई मणिपुर गी तोंगा असि बाप अमा तादे Assembly Mikhal ga mari lainana state singi lusingba sing kauraga mifam pangthokpani aikoi gi chief minister sinbadi chahi manga fadrabasu sarkar hek paiba hobodagi sillaga laklai Delhi da chaliba khudingi hayeng chief minister sillagani haina chahi manga asi chief minister adumak sinduna lairaklagane loinamak natrabasu miwa ngangna bakhara laide Tamenglong gi laibak thiba thokdok adugi matangda veteran politician o joina NIA नत्रगा इन्वेस्टिगेशन की एजेंसी अमन थिजिलबसु चीफ मिनिस्टर मफम लौथोकदबनी हाइना फोंगदोकलिबा अमसुंग NACNIM गा यानबनी हाइना मराल सिरिबसिगी मतंगदा चीफ मिनिस्टर ना हाइकिबदा मयामना खंगनदुना लैरबा मियोइदुना ngangbada चटलगुमसे नागा पेस्टोक क्रिसमस ममांगदा वारोसिन पुरकलबा याय नेफ्यू रियो चही यामलबा नागा पेस्टोक क्रिसमस ममांगदा वारोसिन अमा पुरकलबा याय हाइना नागालैंड की चीफ मिनिस्टर नेफ्यू रियो ना फोंगदोखरे National Ranking da Manipur University yaudabasi nungaite RK Ranjan Union Minister of State External Affairs and Education Dr. RK Ranjan bu ngarang khurai konsam laikai da laiba khongnang thaba University da taramna okhre thauram asiga mari lainana Dr. RK Ranjan na national gi oina university singi ranking tawbada mahakna tamlakpa Manipur University asi yaudabhai basi nungaite kari karamba awatpa laibagino khalli haina phongdokhe mahakna makha taradun hai khongrang thaba university ase lingkhat ki ba matamda kari karamba pandam amadi ahenba khudong chaba thamba ngamgani khalaga lingkhat libano haina khanke housing maki matamda private university na khurak hangdana lingkhat laba matam sida karibu kana gadawribano khallubada mahaki wakhal anaba oire housingte khongrang thaba university ase state government na assembly da puthoklaga university ase ge oiba bill pass tawkhre Anauba NEP 2020 laklaba matungda University Grand Commission ge role kaya amasu ahongba leire Mikhal ga mari leinana chaksa haijana ba khudingmak thingle warep thugairakpa sing lupa lakh amagi fine thigadabane mathang sahi gi angan basaruk ta pangthoklaba yai panariba taragani thoi suba Manipur State Assembly Mikhal ga mari leinana Andhra Kendra gi manungchana leiriba top singtha khulda makhal amata gi chaksa haijana ba ahingda Mikhal gi campaign tauba meeting tauba pumnamak khudakta gi athingba thamlai Committee gi warep sing thugairakpa singna lupa lakh amagi fine thigadabani haina warep laure haide petrol gi mamal liter amada paisa kunmanga amadi diesel na paisa kuntra hengatkhre laibak asida petrol amasung diesel gi mamal nahuna na hengatuna haujik phawgi oina khwaidagi wangba tangkak adu da laikhre nauna thawgi mamal hengalakpa asida ngarangsu mathang sitna petrol amadi diesel da liter amada paisa kunmanga amadi kuntra gi changda amuka su hengatkhre Nauna mamal hengalaki basi na maram oiraga Delhi da petrol gi mamal asi liter amada lupa 100 paisa kuntraga mapan pire aduga Mumbai da na liter amada lupa 100 pan paisa nifugumdoi pire haina state na chalaiba fuel retailer sing na thokpa price notification amana haiki nupi macha ama ikai khumna manghan bada chenaba nupa fare chahi asigi September 19 da chahi nauribi nupi macha ama gi ikai khumna ba manghan ki ba thodok ta chenabani haiba nupa ama Women Police Station Ukhrulna farba matung numit tarungni police custody remand lauthakre haire
ꯐꯥꯔꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ LW ꯐꯥꯅꯤꯡꯃꯤ ꯆꯍꯤ 90ꯅꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯨꯍꯥꯔ ꯈꯨꯜꯗꯒꯤꯅꯤ ꯍꯥꯏꯔꯤ ꯀꯦꯁ ꯑꯁꯤꯒꯤ ꯑꯥꯏꯑꯣꯅ CJM ꯆꯤꯞ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯎꯈ꯭ꯔꯨꯜꯗ ꯄꯤꯈꯠꯂꯛꯈꯤꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯁꯦꯞꯇꯦꯝꯕꯔ 30ꯗ ꯚꯤꯛꯇꯤꯝ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯋꯨꯃꯦꯟ PS ꯎꯈ꯭ꯔꯨꯜꯗ ꯔꯤꯄꯣꯔꯠ ꯑꯃ ꯇꯧꯔꯛꯈꯤ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ LW ꯐꯥꯅꯤꯡꯃꯤꯅ ꯁꯦꯞꯇꯦꯝꯕꯔ 29ꯒꯤ ꯑꯌꯨꯛ ꯄꯨꯡ 9 ꯂꯣꯝ ꯇꯥꯕꯗ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ ꯃꯍꯥꯛꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯌꯥꯎꯗꯨꯅ ꯂꯩꯈꯤ ꯀ꯭ꯂꯥꯁ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯍꯥꯛꯅ ꯅꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤ ꯍꯥꯏꯔꯤ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ PS ꯑꯁꯤꯅ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯃꯈꯥꯗ FIR ꯑꯃ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯐꯥꯅꯤꯡꯃꯤ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯁꯤꯔꯨꯏ ꯈꯨꯜꯗꯒꯤ ꯐꯥꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯄꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯒꯤ ꯃꯊꯧ ꯇꯥꯕꯅ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯄꯤꯕꯤꯅꯕ ꯄ꯭ꯔꯦꯌꯔ ꯇꯧꯈꯤ ꯀꯣꯔꯠꯅ ꯑꯥꯌꯣꯒꯤ ꯔꯤꯄꯣꯔꯠ ꯀꯨꯞꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯐꯥꯅꯤꯡꯃꯤꯕꯨ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯅꯕ ꯅꯨꯃꯤꯠ 6ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄꯤꯈꯤꯕꯅꯤ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯁꯤꯔꯦ ꯖꯤꯔꯤꯕꯥꯝꯒꯤ ꯂꯩꯉꯥꯡꯄꯣꯛꯄꯤ ꯑꯥꯎꯠꯄꯣꯁꯇ ꯄꯣꯁꯇꯤꯡ ꯂꯩꯕ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 8:40 ꯇꯥꯕꯗ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯇꯧꯔꯤꯉꯩ ꯐꯦꯟꯁꯤꯡ ꯄꯣꯁꯅ ꯅꯥꯟꯗꯕꯗꯒꯤ ꯖꯤꯔꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯕ ꯃꯇꯨꯡ ꯁꯤꯜꯆꯔꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜꯗ ꯃꯈꯥ ꯇꯥꯅ ꯔꯤꯐꯔ ꯇꯧꯕꯗꯒꯤ ꯁꯤꯜꯆꯔ ꯇꯝꯅ ꯄꯨꯕꯒꯤ ꯂꯝꯕꯤꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯁꯛ ꯑꯗꯨ ꯃꯣꯏꯔꯥꯡꯊꯦꯝ ꯏꯉꯣꯆꯥꯁꯤꯡ ꯀꯧꯏ ꯈꯥꯡꯉꯕꯣꯛꯇꯒꯤꯅꯤ ꯃꯍꯥꯛꯀꯤ ꯀꯣꯟꯁꯇꯦꯕꯜ ꯅꯝꯕꯔꯅ 090864ꯅꯤ ꯐꯦꯟꯁꯤꯡꯒꯤ ꯄꯣꯁ ꯃꯈꯣꯡ ꯃꯅꯥꯛꯇ ꯌꯣꯠ ꯑꯃꯗ ꯅꯦꯠꯂꯒ ꯅꯥꯄꯤ ꯍꯥꯏꯕꯗ ꯄꯣꯁ ꯑꯗꯨ ꯅꯥꯟꯊꯔꯛꯂꯒ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯄꯨꯛꯆꯦꯞꯇ ꯅꯟꯗꯨꯅ ꯁꯣꯛꯄꯅꯤ ꯖꯤꯔꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯗ ꯂꯥꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯁꯤꯜꯆꯔꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯅꯕ ꯔꯤꯐꯔ ꯇꯧꯕꯗ ꯁꯤꯜꯆꯔꯒꯤ ꯃꯦꯗꯤꯀꯦꯜ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯕꯒꯤ ꯂꯝꯕꯤꯗ ꯑꯌꯨꯛ ꯄꯨꯡ 11:48 ꯂꯣꯝ ꯇꯥꯕꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯚꯕꯥꯅꯤꯄꯨꯔ ꯁꯤꯠꯀꯤ ꯃꯔꯛꯀꯤ ꯃꯤꯈꯜꯗ ꯃꯃꯇꯥ ꯕꯦꯅꯔꯖꯤ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯂꯦ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯚꯕꯥꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯃꯔꯛꯀꯤ ꯃꯤꯈꯜꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕꯤ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯃꯔꯛꯀꯤ ꯃꯤꯈꯜ ꯑꯁꯤꯗ ꯃꯃꯇꯥ ꯕꯦꯅꯔꯖꯤꯅ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯂꯝꯕꯥ ꯑꯣꯏꯈꯤꯕꯤ BJPꯒꯤ ꯄ꯭रिꯌꯥꯡꯀꯥ ꯇꯤꯕ꯭ꯔꯦꯋꯥꯜꯗꯒꯤ ꯚꯣꯠ 59,932 ꯍꯦꯟꯈꯤ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ